ngasi phongkhiba naharolgi thaudang pauksi digi maruibi ipausung khongasaraga manipur top channel gi maikei digi miyam da thamjagi ahanbada laikhidrabi linthoi gi thawai sangmani haba nupi masama miyamna lauruduna tera da prokhre sei sigi July 6 gi mafam khangduna lairakhiba mahairoi ani gi manung da yawba nupi mahairoi linthoi gi asiba thawai sangmani haba lilong sajing gi regional college manak tigi sahi tararum surabi nupi masama tera maikai gi maira pai bilup ki mihut singna linthoi gi mayumda ngasi numidang purakre ngasi ayuk pung nipalom tabada lilong sajing gi lekai miyam gi maira gi noma panba sauren hobaga mari lainana lekai miyam na lampak ta social service camp sataki camp satharinge manungda lekai asidigi laitong mani hairiba nupi masa si linthoi gi asiba thawai changbini haiduna lekai miyam na social service camp toriba mapamadu ngang narakibane nupi masa duna tera tongbram laikai da laidiba laikhidrabigi linthoi ngambigi imung manunggi wari amadi awana gi matangda wafam kya phongdoraki tungda miyamna ngangnari bu wafam tera tongbram laikai gi miyoi singi nakong joraki laitong libi nupi masa duna su tera tongbram laikai da leiba linthoi ngambigi apokpa mapa mama mabung na singba singi lilong sajing da kaubiu haina phongdoraki mangna linthoi ngambina sidringai gi wari oina awangba singdongda miyoi kharana pukhatkibagi wari liba yauna linthoi ngambibu mafi thongdun otpi nabikiba madi maga satminakhiba hemjitpu tamthina mamang maktada hatkibada linthoi ngambidi wan thaduna mafam adura takhiyaba wari phawba miyam mamang laitong bu oina lithoraki masiga loinana nungthilgi matamda tiratongbram laikai gi maira paibi khara lilong sajing tamna laktuna laitong libi nupi masa dubu hakthengnan unakhi unaraba matung wari sanabada laitong libi adubu tera tongbram laikai gi maira paibi madi lilong sajing gi miyoi khraga puna laitong libi adubu tera tongbram laikai tamna purakhibani linthoi ngambi gi mawpwana phongdorakhibadi ngasi nungthil pung mariga makhairam tabadu waida laitong libi nupi masa siu makhoi gi mayum da lakhibani laitong libi asina makhoi mayum hek yoga linthoi ngambi mama mapa mabok mabung na singba singda sap sana na kaurakpatigi linthoi ngambi gi imungi miyoi singkapna lawnakhi Mashidanatana, Linthoi Ngambina itatana hairamba mahaki mapana singju leibado sagi haidana kauraki. Aduga boxta hanba ngadi sadi local ginga oina saningi hairakpa wapamadu Linthoi Ngambina hinglingai risu manana hairambadu hairakpadigi imungi miyoi singaduna hiena kappa lawbagi thawdok sungthoki. Tungga Linthoi Ngambina thamlamba polam kya mathang mek sing hairakpa sida imungi miyoi kudimangna Linthoi Ngambigi thawai halakle haina khanaki. Loinana sarai henduna lakli hairibi laitung libi asi linthoi ngambi ki yumda ningthijana saksa ki basinasu imungi miyoi singaduna amuke hena thajba phawki pau si tanarakpadigi asengba asumba khangningba miyoi singna tiratongbram laikai laktuna nupi asi bu yenglaki masing yamlaba miyoi singadu bu control tonarabigidama security kangbu su laktuna ngaksalaki tungna nupi masa dunga sidi nongma panma numit oibana tera tongbram laikai digi lilong sajing tamna numidang pung taraga makhaida thindokhianisu pausita makhatana palakli amaromdana CRPF RAF ki pau phongda ki firep handokle amzu editor guilds Central Reserve Police Force CRPF amasum Rapid Action Force RAF ki civic action program amadi mai pakpi pau sung phongda ki firep handokle haina All Manipur Working Journalists Union Amzugi President amasung Editors Guilds Manipur EGM gi President khuyek pi duna punna thadorokpa sirol aman haidi sirol asina makhatana haidi ban Amzu EGM Editors Sing Group Center CRPF Langjing gi DIGPK Nair amhaki makhata bu officers sing amadi victim oikiba members sing yauna tha sigi taraga humdoi Manipur press kapta pangthokiba apun mami pamada yanaba phibam amada prakhi DIGPK Nair gi mekiri gi thawdok sing adugi matangna thamoi sing nuaitaba phongdok paga loinana lankhre haibu wapum October taraga humdoi gi apun mami pamadra phongdoki matungna aduguma thawdo amu hana thoga loi haibigi thajaba pibaga loinana CRPF ka media ga apaba mari thamnabagi matangna su wapum kya phongdoklamki haidi October taraga humdoi gi mifam gi makha tabu oina ngasi amzu EGM amud editor singi apun mami mapangthokna laidiba phibam sigi matangna khannaraba matungda CRPF amadi RAF ki pau phongdabagi phireb asi handokhibani ningsingbu yabadi sai sigi June taraga taruki numidangda RAF ki kangbu mana kakwada amzu gi General Secretary A Zitens Games and Sports Secretary M Khagemba amadi
member ibungo laishram na mayum da halakpada ka hen ba thawong sataraki madugi matang na jun kunda amzu amadi EGM gi apun mami pamada CRPF amadi RAF ki pau phong da gi ware badu lokibani masigi matakta jun kun go humdo gi numidang da RAF ki kangbuna union gi member haubam Pravin Kumar bu khurai da furakiba aduga numit adumakta da Central Security Force ki kangbuna union gi internal auditor Nabakumar khagokpambu ningthobung lekai da leiba mayum da akai ai toy thukolamki madugi wahaudu amzu amadi EGM jun kunda lauki buare badu reaffirm tawkhibani haiden su pawsida makhatana palakli makhasa tharak poina to papaw manamo sakangdaba singna miyoy ma phaduna puna bo khona bada nomai kap thorak padigi nupi yauna miyoy manga sokli MLA kharana BJYM gi Barish phaba yaroi haina police ta khanghallakhre Curfew ge thingba thugai du ngarang numidang sarakna pung taram thikra helakpa duwaida amuba maikhum upa sakangdaba miyoi kharana Imphal West ki Kwakaithel Kunjang Hazari Laikai digi Khaidem Bobo Allies Saitia Jitsai Kuntragani Pan Apokpa Khaidem Momon Kopa Miyoi ma phaduna puna bo hona bada imung munung muknabadigi miyoi singadu nungmai round kaya kapthorak pada nupi ama yauna miyoi manga sokle marak sida thawtok sida chenari ba miyoi singbo hayeng October 13 ki nungthil pung ani fawagi manung phaduna serak pidrabadi akan bo khongjang sangsilagani haina JSC na mari lena ba singda khanghallakhre Nomai kapagi thawdo si ngarang numidang sarakna pung 13 khra helakpa du waida amuba maikum upamiyoi kullomna Facebook ta karigumba khra post tawkibaga mari lenana khaidem bobo bu fadana puna bo honarak pada thukibani thokriba thawdo si ki matangda victim oidiba khaidem bobo nai thokliba thawdo si haukiba October 12 da mahakna maki bosi khanganba haina mingthonba Facebook account amada Karigumbu wapum khra post tawduna thakhi haiba post adu da mahana political party amagi na singi lusing mamagi ming panduna yakhi adu ba haiba post adu lale haina sengdokna ba khangan badagi magna post adu ga mari leina lale haina sengdokhi madugi matung khaidem bobon sengdurak liba warol sing adu miyoi sing aduna hairak padigi sengdokhi bani haina Facebook ta live thaduna sandokhi bobona magi Facebook ta live thaduna Sandokhi bagi ikan kanadana masa khangdaba amuba maikhum upamiyoi kunhena kullomna two-wheeler scooter amadi four-wheeler gari kayada lakpa miyoi singna mahaki mayumda sangchalaki adugo mahakna Facebook ta live thaduna lale haina singdokhi bu warol singadu lale haina sengdokna ba amu khanghallakhre maduda mabu miyoi singaduna phaduna puna bu honarakpadigi imung munungi miyoi singna ningai sandanaraki Wari sanaraga loisinba yabu wapam amabu sakthoknaba miyoi singaduna honarakpaga loinana nomoi round khra kapthorakpada miyoi khra asu apanangkhibani masiguma thawdo si lebak thibani matungda thoaningdi haina victim oiraba khaidem bobo na makhataki ngarang thokriba thawdo aduga mari leinana ngasi Kwakaithel Khoirakpam Laikai gi community hall pangthokiba pawgi mifam amada JSC against the indiscriminate shooting of innocent people gi convener BJYM hai ngarang October 13 gi numidang pung 13 khra helakpa du waida thokiba thawdo du ta sengna lebak thiba misam miyam da aki akhang piba thawngni curfew thugai du satakhiba thawong adu khaidem bobo bu phadna puna bo honarak padi yumda leiriba nupi angang singna law khong torakpadigi laikai adu da leiriba miyam sangsinduna yenglubuda bobo bu phadna puna bo honaramani maduragi make loina bi yauna miyamna bobo bu mulhobani maduragi sakangda bising aduna nungoi round kaya kap thorakpada Segarot Kunjang Hazari Laikai digi sahi taraga mga khtangai riba en Abelson hapoko lekhidraba en Priyobatra RK Medapati sayang kai mapureba RK Manau en Priyananda say nipugo humde apoko lekhidraba en manit Segarot Khoirakpam Laikai digi PH Loksan say kuntraga mari apokwa PH tomai amadi sayang kuramokong digi hais apoisa say kuntra apokwa es tiken singbusingna tiket singbusing asi nongmai na panduna lekanaki Sakangdaba singna nomai kapthorakpada miyoi uhumdi makhut amadi makhongna nomai maruna panduna Imphal gi North East gi Rajmi district da laikatnaduna leiribani maram aduna masiguma akiba thabak kya satharamliba miyoi singasi hayeng October 13 ki nungthil pung 2 fawagi manungda Manipur laingakna phaduna matik saba sarak pigadabani karigumba laingakna JSC gi wafam asi tadrabadi tongan lup kya ga khusamnaduna akan bokhongjang kya sangsilakani loinana hauji sokpariga hospital layeng liba singasi gi asang masen phamsu laingakna puthokadabani haina laingaki pukning singsilakli loinana thawdo asiga mari lainana JSC amadi Kunjang Hazari apunba maira paibe lumna tongan warep kya yawba memorandum amasu Manipur gi Minister N Beren na pisin khradi Marak sida ngarang gi nomai kapagi thawdo aduda sauna senabani
Bharatiya Janata Yuva Morcha BJYM gi Barish police na phadana ba tongan ba MLA sing na police ki makok thongbo officer sing da khanghallakhre haina paw man haidi paw sida makhatan hai ngarangi thaudu odu ga mari leinana sakangdaba singna kapthurakiba bu .45 pistol amasum .32 pistol gi kapthokraba nongmai gi tokning kharasu Bishnupur amadi Imphal West district ki mobile forensic science ki khutpu am laktuna recover tawkiba ga loinana thejun humjin ba hokra haidi Marak sidang ngarangi thawdok tu sauna siena bani haina victim gi imung na charge story ba BJYM gi Manohar Mayum Barish amadi Imphal East ki kongbadagi miyoi amadi lot khari aduga thawdok tu da yaurubani haiba Alex koba miyoi amadi magi imung manungna thawdo aduga mari lainana surrender tawragi haina khanghallakhre haina thajabi yaba paw man haidi thokriba thawdo asigi matangda ngasi numidang youth of Manipur gi masing yamna ba thawmi singna khaidem bobo gi yumda hakthengna laktuna khoirakum lekai gi community hall mi ma pangthoktuna warep kya lowgaroinana kaisham thong kendra gi manungda leiba mafam kya maira pai bisinga pulaga yaningdaba phongdok gi khongsat amasu sakhi loinana thawdo asi leibak thiba pamdaba thawdo uni haina youth of Manipur gi sirol amanasu khanghallakhli amaromdana more yauna land port nipanda radiations detections equipment khingadari India phauduna Myanmar Bangladesh Nepal amadi Pakistan gi radioactive materials sing lona pusilakpa thingnaba amadi nuclear device sarakpa yabigi singnaba lebidigi Manipur gi more yauna lebas gi land crossing point nipanda radiations detections equipment sing khinanaba India government na thawrang tokre thawrang asigi makada radiation detection equipments RDEC India amasung Pakistan ki loan of integrated checkpost Atari Bangladesh ki loan of Agartala Dauki amasung Sutarkandi Nepal ki loan riba Raksolamadi Gaugabani Manipur ki Myanmar ki loan of more integrated checkpoint singa thamlagani Iramasida central government hausi matau ningthi na tawribi integrated checkpost Nipan sida RDA mission sing kinna ba mari masibu salaina ba works order amadi supply mission sing asibu pankhat pamadi mention bagi thabok sing tauna bagi thorang sing packet pahokre athoba matamna check post sing asida khulai sing asi yorolaga ni amasum central government gi mekai digi nauna integrated check post sing da radiation detection equipment sing kinna ba khongthang ama lakholakli ba si ngamkhai lana radioactive ki polam sing huran poyon gi pothok pusin tawre habgi thajaninga oiba paw phangbadagi ni ahan begi oina radiation detection equipments khingado bibangam kai paring da leiba ICP nipana si itatatana ngam kai lanthok lansin taunaraga lalon itiki thabak sa thariba mafam ngaktani mafam singa sida RDA mission thamba sina radioactive materials in Quran poyon da yuan ba thingma ngamngani mamang the intelligence ko ba paw da ngam kai lana radioactive materials puthok pusin tawre habigi paw phamu lekhi karigumba radioactive ki polam sing pusilak taraga di madu India government ki oina kok sikpa am oiba loinana leba asigi security ki agency sing desu singnaba mo oigadari maram de lalon tik tawnari ba radioactive ki polam sing asi nuclear ki suklai sabra sejna ba polam ni hausi khingadari ba RD emission sing sinangam kai lana sangsilakpa truck cargo amadi makal ko dingi gari sing monitor tawduna polam sing asi yaw de habdu khangmangani India amasung Pakistan leba ani ki marak faubana maram oiraga border town bagada leidiba Atari ICP da ngam khailana cargo sathok singi sangyam hantakre adobo RD equipment sing hapsin ba sin tongwan gama amadi neutrons radiation gi alarm hapsin duna radioactive ki magun yawba pothok sing huran pothok sing tawda thingma ngamlagani India government ki maikai degi RDE mission sing sikhin na bahona bada mapan gi leibak tigi technical gi oiba mating loraba yai hainasu thajnari hainasu paus na makhatana palakli makasa tarak poina to papaw mana huari ni thaudok tugi narco terrorist sing na landar khiba mikup tu ning sing duna tengthari karama matamda mayumda laitana leiba phangani khangdri poknumda napuri ba ahana phangjagadori bi isa gi damak thawai hingna ba selakhiba mikup adu ngasisu sangsang mituri mikup adu ningsung lubo khuding tengtha duna awa ba si khangna ba honari haina yumlem mongmi thoksum bindiana phungdorakli sin gokinar ko terrorist na landara padi gi thawai ni hingna ba selakhi awa ba maisa kok tungai serak ta mathang thara soidana ahan ba masa ma phangjaragani haibigi nungai ba ni gi marak mayu mai kai thatopi khraba Bishnupur district ki napaw gi bindia mapure ba yumlembam maniyai ma khumalampa ki miron bi nupi sing tegi oina akhanaba hangli ba BJP relief camp da masa unabagi ngai duna ledi
Bisnupur district ki kumbi kendra gi aroiba khulama oiriba sugunu napat maya lekaidigi Bindya sahi kunamadi imung munung haukiba me kungani pan gi nongalamdai pung aniga makhai tarakpa matamna kuki terroristna landarakpadigi hi amadi pongda Imphal Turel lanthokna thawai hingnaba selakpagi matam khara Kakching district ki manungsana leina Mangjil gi relief camp da leramki masigi matungda kairakta hangliba relief camp da amuk leraba matung BJP ni sponsor tawduna miron bi nupi singtigi oina khumalampaki youth hostel hangliba relief camp da lakibani Pauksi asiga hakthengna Bindya ga unabada thokriba thagdok singi matangda pawdamladun hai me ahumdigi horakiba laladu lamdamasigi makha maikai koki khul singa hakthengna leminari bisugunu serau napat na singbada aduma santi oina leminarakhi adumenama lan horakpa matamda napat ki praja khradi mi painabadi amuk anirak lanjanakhi adumenama lal horakpa matamda napat ki praja khradi mi painabadi amuk anirak lanjanakhi masigi matungda amuk miyam sing hanjinnarakuna adum hanagum lerakhi loinana mafam asomna leiriba khunda minariba atei khulgi CSO amadi koki khul singi sip singa punna nungsi sanana santi oina leminana ba peace sign tawmaduna lakpagi matungina miyam sing akiba yaudana adumak mausagum leinakhi adubu ikhang khangodana me kungani pan gi nongalamdai pung aniga makhai tarakpada maikai digi sugunu amadi napat khul nomai kapsilaktuna leiriba yum sing mai thaba horakhibane maduda thawai hingnaba miyam sing hi amadi pong torelan thonakhi Kanagumba iroiba haibisingna iroiduna thawai hingnaba torelanakhi numituma sugunu thongkhongi yumamada sangjapam lauduna nongmalenki nong hek nganbaga Kakching khunauda leiba imagi manaw nupigi yumda leiraba matung Mangjing relief camp da leiraba tungda kairakta hangba relief camp da mafam khara amuk leiraba matung matam khara amuk leiraba matungda mafam asida lakhibane Koki khul singa taunakiba peace sign aduna karisu tauroi khanduna maike sungi miyam Hanana pochai mal sang amata kanagumba imung ama aninatana hondona khide hairiba khulasidi lau uba pham tawamadi torialdagi nga phaba mani nomagi su no man senalami paijabni thawai tabu hinglabadi hainai koina selakliba phizol adumak adukak natana isai sana karisu loinade torel lanthoklingai serakta yumai thabasu asumasum nakselakpada khulgi miyam aduki matik thawai wanakhi Torel wang masugunu hek yobuga napat ki leiriba yum sing mitmang da tumna mai thaba ubada miyam kappanatana karisu tawba ngamnakhide haujuk phawi sagi khulda sangma yadaban imung manungi towan mafam singna sena khaini duna leinari asumna matam kyam kuina kemasita legani karigumba phiba masilengan athubada luisinna bahona bidun amuhanna hanaki ingsikpa punsi mahinga tuda leina pa phangan biwa amadi aigi iyum atuda sangbu yana na basin biwa han lenga ke puning singsilakli awa taraba nupi singidam asumna relief ke ma hangbiduna sangjapam pebi riba hainingai leitana thagale hairi Vidya thas ki kungamari da doctor na delivery ki matam leptuna ma ki ahan ba masa ma phanglagani loidana miron bi kunthra ga tere namasum mokho gi matam ngai duna lehori hauju power youth hotel da hangliba BJP relief campus da me kunga mathoi digi punna miron bi sama ga kunthra lerakpagi manungda hauju kunthra ga nipa lairi relief campus da tim ahum yauna angang nupa nifugataruk amadi nupi nifugataret pokhi miron bising di masi weba chinjak mapung phana phangan maga loinana angang unarabi mama sing seloina lupa songa spi di hedi adu hauju kuina di miam paus matang solution jarge mas miam punana wab dit ngaminasi